Good evening, Mayam Punamapu, I Aso Kumar Singh, Nexmoney family the Taram no Okshari. Mayam Gimafamda, I Ningasi share Tagadriba video si. Mataukaram Tauraga, Nexmoney application degi, Equina, recharge Tawudagi, Hybadigi Matang the Putokcha video ni. Video si how Budagina Luba Hobby and View Amadi, Mataukaramna, Nexmoney application degi, recharge Tawudagi, Hybadigi Matang the Hijaki. Ahamada, Nexmoney application open to Biraga, recharge Haribasi the Nambiro. Aduga sigi page si sumaina hangakani hangiba page sida aikoina makhal makha kayagi recharge toba akoigi TV recharge tobuna chingba mobile recharge tobuna chingba yauri ahanbada hujik hangiba si mobile recharge tobugini aduga TV recharge toga haragana akoigi DTS sida nambiraga tholakpa process adu koina follow tobiba tare hujik aina tawjadori basi mobile recharge to ni tawjage makhagi mobile number thabasida akoigi mobile number du enter tobiro Sumaina mayamna akoigi recharge tawudriba number adu enter tobiro ayuji mobile number du enter tawjare adugi makha tarpada operator si select tobiro sidagi akoina recharge tawudriba du khanbiro yaragani ayuji Reliance Jio si recharge tawudriba du bani sidagi mayamna khanbiro haibadi ai noji tawudriba si Reliance Jio gi oina recharge tawudabni na Jio si select tawjarage Jio si select tawba loireba matungda aina recharge tawgudoribadu karamba state kino haibadu khochida lai aduna aina hojik khaliba select tawgudu si north east ta khalagani aduga akoina kariguma plan ji engonda khangdaba yaurgadi akoina plan board sa sida chapiraga select tawbi yare sumaina tholaiba page sidagi akoina aina recharge pamiba option du changaga recharge tawbi yare haibadi sidai akoina aina tawgudu si akoigi new all in one sida select tawbirasi sidai haibadi akoigi unlimited calling gi matang dani sidai akoina yengbiro 99 sina benefit pdf si kaino 2GB per day ni aduga unlimited call Jio to Jio number ni atopana 28 days kini haibadi benefit 2GB data khaktani mana phangise aduga per day nate aduna per day website oina tawba tare haibadi sidai akoigi fajana munna check tawbiro haibadi aina pamibedu karambano aduna sigi 2GB khaktani aduna I sigi kano ji select tawroi aduga makha da kumdara kana 149 gi ji oina select tawjarage haibadi 149 jida yauri baji 24 days kini aduga 1GB per day ni aduna I si select tawjarage makha tarakpada akoina tawgudabasi proceed to recharge sida nambiro hojik sidai reward oblique discount point and tholi basida mayamna sida nambiro haibadi aigi reward point du sijina nabagi damaktani hojik 1.49 reward point dege sijina gani aduga ina total payment tawgudur basi 147.51 payment tawguni haibadi 149 jidagi aduga 147.51 ge muk cashback lakani aduga sidai ina kanri basi 149 reward point gi sima kanar gani aduga muk cashback su lakani aduna hojik process si tawjage mayam yangbiu sigi order summary chatliba matam jida khoina back tawbiganu haibadi magi process si completely process si oina bagi damakta aduga mayamna khangbigidaba mana akoina process si taw matamda haibadi akoigi somda network leitragadi karigum kanda fail hairaga aduga karigum kanda na akoigi recharge tawru midugi paisa da account changbasu yawbani aduna wallet ta mudang check tawbiba darkar oigani haibadi wallet ta check tawru matungda aigi sidagi paisa kai natraga kakte haibadu mutang check tawbigidabani kaiguma wallet ta gi kakpa targadi magi recharge adu successful oigani adubu karigum kanda fail haibadi akoigi network ira lebadigi fail haibasu yawrkani mayam punamna hujik ubire aina tawriba process adi success oigre haibadi 149 rupees asi recharge complete oigre aduna akoigi asi process ma khangbire aduna akoina karigum kanda process si sang na chalaga karigum kanda fail oiba kanda akoina tawbigidabasi sidai sida fail tharagasu akoigi wallet ta check tawbiraga haibadi masana akoigi hujigi hairiba account duda karigum kanda paisa changba yawgani aduna mayam punamna recharge tawbasi da khitang sima khangbigidabani haibadi aigi area da network sin nungai tragasu karigum kanda akoigi recharge tawriba mobile da paisa changba aduga igi sidana fail utpasu yaurkani aduna mayamna simatang khara gyan tabiu aduga recharge tawba matamda akoigi sigi process se chatliba matamda back tawbidana basu mayamda haijari hujik mayamda ina back tawraga aigi wallet ta cashback lakpagi matang jidamukta mayamda haijage hujik aina total 149 rupees ki recharge tawbani aduga ina phangbana
lupa amaga paisa nifumapan reward point fange plus aduga lupa aniga paisa chamapan yangkhai masu fange punna lupa mari makhai gi maya ji fange lupa chamaga nifumapan recharge tawbada aduna mayam daina haijagadabdi yamna kanaba income ni akoina hujik fangi basi akhoi recharge tawbasida da yamna kanaba income ni haibadi lupa chamada akhoi gi lupa ahumgi compulsory ama fangadobini haibadi lupa ni cashback tagi aduga reward point dagi lupa ama aduna mayam punna magna akhoi gi hairiba application asibu yamna thuna information pibiriba leader dugi makhada natraga aigi kano link da yauriba aigi details gi matung makhada yamna thuna join tawbinaba tawbiyu haibasi mayam da kanna aina mayam da kanna haijari aduga kanagumna channel asida anouba enter tawbiba targadi channel asibu subscribe tawbiyu bell icon nambiyu haibadi aigi anouba fajaba kanaba kya video kya bu yengbina bagi damakta mayam punumna channel asibu enter tawbiyu aduga ngasi gi di matang asida loisanjari mayam punupu thank you wish you all the best.